खुरमजरी पाउ मीडियम ताबिरिबे सिंह बुताराम नौचरी अहानबदा मरोइबा पाउ वांगोइदा नौना साबा सब ट्रेजरी ऑफिस ngasi चीफ मिनिस्टर ओक्रम इबोबिना संगाख्रे मर्जर एग्रीमेंट का मरी लेनाना थाखिबा PIL सुप्रीम कोर्ट ना एडमिट तौख्रे अमदी मणिपुर की नुपा मचा अमसुंग नुपी मचा की टीम नेशनल स्कूल गेम्स सिपाक टाक्रो की फाइनल चंख्रे हौजिक पाउ संदोकना पिजरी वांगोई की SDO ऑफिस कॉम्प्लेक्स ता नौना साबा सब ट्रेजरी ऑफिस अमा ngasi चीफ मिनिस्टर ओक्रम इबोबिना संगादुना थबक तौख्रे संगाबगी थौरम अदुदा चीफ मिनिस्टर ओक्रम इबोबी वर्क्स मिनिस्टर डॉक्टर रतन कुमार वांगोई केंद्र की MLA ओइनाम लुखोई MLA RK आनंद अमदी MLA कराम श्याम नमरु एबा म्युइसिंग ओइना सरुक याखे थौरमगा मरी लेनाना वर्क्स मिनिस्टर रतन कुमार ना हाइखिबदा मयाई लंबी असि पाकथोक चौथोकलगनी मसिदा लंबी की नाकलदा लेरिबा म्युइसिंग ना मतेंग पांगबियु हाइखि चीफ मिनिस्टर ओक्रम इबोबिना सब ट्रेजरी ऑफिस असिना मियामदा मरु ओइना पेंशनर सिंगदा यामना चाउना कानाबा पिरगनी मियामगी येंगलगा अथुबा मतमदा वांगोइदा SBI ब्रांच अमा हांगटोकनबा होनरगनी ngasi संगारिबा ऑफिस असि मियामगी लन ओइरबनी मसिबु निंगथिना ngak senbada मियामना सु थौदांग लौबियु हाइखि असेंबा पैसा ट्रांजैक्शन दुदी हुजी चथरिबा कांचीपुर लेबा मणिपुर यूनिवर्सिटी कॉम्प्लेक्स ता लेरिबा बैंक सिदगी अदुम पैसा ट्रांजैक्शन तौबी हौखिनी अदुना मसिगी सब ट्रेजरी ऑफिस से मसी मपुंग फागदबसिदी अखोई वांगोई सिदा स्टेट बैंक ऑफ इंडिया की ब्रांच समा हांगनबा हाइदना मणिपुर सरकारना मयांग इफान समा हांगख्रे कोई मय लंबी सिदा वांगोई दसु स्टेट बैंक ऑफ इंडिया की सब स्टेट बैंक ब्रांच समा कोई हांगनबा न कन्ना कोई होनजरी मणिपुरना भारत तिनखिबा मतमदा गवर्नर जनरल ऑफ इंडिया अमसुंग मतम अदुगी मणिपुर की बुद्धचंद्र महाराज का सही तौनखिबा मर्जर एग्रीमेंट की आर्टिकल 9 क्लोज अहुमदा यावरिबा मणिपुरी सिंबु भारत मचा अमा ओइबगी भारत सरकार की तोंगान तोंगानबा पब्लिक सर्विसेस सिंगदा फंगफम थोकबा राइट अदु कदाय फावबा फंगहनबा लेख्रबगे हाइबगी मतंगदा लिसिंगनी तरानिथोई की मे मंगादा थाखिबा RTI पाउखुमदा सेंट्रल इन्फॉर्मेशन कमीशन लिसिंगनी तराहुमदोई की जून तरामरीदा इन्फॉर्मेशन अमत लेते हाइना पाउखुम पिरखिबगी मतंगदा सुप्रीम कोर्ट ता थाखिबा PIL अमा कोर्टना अयाबा पिरख्रे RTI असिगी थारिबा हानगी हेल्थ डायरेक्टर डॉक्टर सुरेशना BJP की ऑफिस ता पांगथोकपा पाउगी मिफम अमदा वाफम असि फोंगदोकलदुना मर्जर एग्रीमेंट ता भारत मचा अमा ओइना मानबा राइट फंगबगा लोइनाना थबक फंगहनबगी यावरी अदुबु मदु ngasi फावबा मपुंग फाना फंगदे मसिगा मरी लेनाना RTI अदु थाख्रबनी मदुदा सेंट्रल इन्फॉर्मेशन कमीशन ना इन्फॉर्मेशन लेते हाइना हाइरकपदगी मखाताना अक्टोबर थादा सुप्रीम कोर्ट ता PIL थाखिबनी PIL असिगा मरी लेनाना BJP ना मतेंग पांगबिदुना सीनियर एडवोकेट पिंकी अनन्ना केस असि पाइरा हाइखे BJP की हानगी प्रेसिडेंट शांति कुमार शर्मना केस असि माइ पाकनबा BJP की सेंटर के लुचिंगबसिंगदा ममुत ताना खंगहनबगा लोइनाना मतेंग पांगनी हाइबगी थाजबा लैरे हाइखे पाउगी मिफम असिदा BJP की मीडिया एडवाइजर बसंत कुमार सु सरुक याखे मर्जर एग्रीमेंट दा यावरिबा गिल एगी क्लोज 3 दा यावरि पॉलिसी इंप्लीमेंट तौनबो कोनबदा अखोगी डॉक्टर सुरेश मागी सेंटर ना कलको कोटू BJP का लोइनना कोनदना जिक्की चथर एबा कोर्ट से हंग नमजन थर्मबसी नमजनदरबा अंगम मखै होनगनी भारत लेबा BJP की नेशन की लेवल दे लेबा कोर्ट पुंगसी फाउनरगा हुजिक्की मसी पुनबी चतबा होरे अदु सक्सेस होगनी इंजु कल्ली अदु वइनर सु होनगनी हाइवा पुंजी BJP अंटू प्रदेश माइकै दिगी एना हाइवा पुंजी थबे स्काउट अमदी गाइड सिंह दपीबा 9 लाख सुबा राज्य पुरस्कार अवार्ड मणिपुर की गवर्नर डॉक्टर अश्विनी कुमार ने यंथोख्रे मणिपुर स्टेट भारत स्काउट एंड गाइड्स ने सिंधना राजभवन की दरबार हॉल पांगथोखिबा थौरम असिदा मणिपुर स्टेट भारत स्काउट एंड गाइड्स की प्रेसिडेंट P शरद चंद्र स्टेट चीफ कमिश्नर TH इबो पिसक्सु सरुक याखे तोंगान तोंगान डिस्ट्रिक्ट सिंगदगी स्काउट अमदी गाइड हुंबु तरुक द गवर्नर अमदी लेडी गवर्नर ना सर्टिफिकेट सिंह यंथोखे
Manipurda Hausik Bharat Scout amasung Guides ke punna member listing marirom leibaga loinana Bharat Scout and Guides tisu affiliate tawre. Naha oiriba singbu aphaba maikaida lamjingduna aphaba jati ama oinana bohotnabaga loinana miyamgi seba tawgani hairi. Governor Dr. Ashwini Kumarna nauna haugalakliba nahasingda leadership quality hengat hanba asi khwaidagi maruoi chahi ahumdagi manga phawbugi manungda leadership ki training hauba asi khwaidagi matam chai. Asigumba matam asida matik chaba amadi chanaba training pihaurabadi mahaki character niyam chumna semhawbang ngamgani. Society asibu awanba purakpaga loinana chawkhatpa lebak ama ohenba ngamgani haike. Qualities especially among the young and the youth. The best part is that training and orientation of leadership starts at a very young age of 3 to 5 years. The boys and girls at this tender age are rightly called bunnies, bulbuls and cubs. I am sure you will agree with me that good training and right orientation at this young age can be fundamental in changing the values, character and lives of these individuals permanently. This in turn can help us change and transform the entire society. Aided school singi unapproved nataba approved tawraba oja singi mathakta anoba oja hapnanaba cabinet ta puthoktuna khanaragani haina Education Minister Moirangtem Okendrona hairi. Kangpokpi Kendragi manungda leiba IT Road Irang Part 1 gi Indira Government Aided Junior High School da pangthokiba mahakpu okpa amadi school yengsinbagi khongchata minister na phongdokhibani. School Management Development Committee Kangpokpi Block na pangthokpa thoram asida MLA Nemcha Kipgen, MLA K Ranjit, Education S ki Director S Dilip amadi Senapati DC PK Jhasu Sarukyakhe. MLA K Ranjit na Manipur asi ching amasung tam anina khundaba chahi lising ani henbagi itihas leibalamdam amane Kanagumba miyoi kharana aikhoi maselgi marakta nungsinadana silakliba asi aikhoi punna thengnamina batai. Paliba sarkar asina chawkhat thaurangi thabak paikhatpada rajniti gi khenaba thamdana paikhatli. Kuki oisanu, Naga oisanu, Nepali oirabasu Manipuri ngaktani. Waraba matamda mapaldagi miyoi laktuna mateng pangbigadaba leite haikhe. MLA Nemcha Kipgenna Chingi Lamsingda leiriba school singi fivam phagat hananaba government na akhanaba mityeng changba matam oire. Look is policy laklabadi lairik laisu ningthina haitaba yaroi. Chingi school singi fivam phagat hananaba hotnabada kangluk ki khenaba leitana mahaki maikaidagi sarkar da akanba pressure pigani haikhe. Chief guest Soikiba Minister Okendrona Manipur da Aided School Chatruk Kasupna Mari Lady. Makhoi singi manungda mahiroi phajana leiba amadi leitaba kaya yauri. Government na approve tawraba Aided School singi oja singi yengduna plan amadi non plan ki senfam singdagi tawpham thoktrabasu praja singi khanduna tolop piri. Hauze Aided School gi oiba oza chamaga marfudra mari gi fam hangadaba leibana hapnanaba government na warep ama lauragani haikibaga loinana Manipur da leiriba government ki school singi fivam phagat hananaba education sector bo basic need ama oina laudana 14 finance commission dagi paisa launana bo hanari athubada yaragani haibagi thajabalei phongdokhi. यामना डेमोक्रेटिक होइबा यामना फजव वफम से गसी मणिपुर की चिंग मसुंग तम की प्रजा मतना हाइरक्ट्री की माइनॉरिटी ने हाइबा खोई खुंदा मिनरी बा चाहि लिसिंग कया दगी चाहि चा कया दगी नुंसिनन लेमिनरी बने पाली चिलिनाउ सिंगना थंबिरक बसे यामना लूना लवी लोइना खोइना यामना मगुल लेना लवी लोइना ने काय खुनरजरी बा ऑनरेबल चीफ मिनिस्टर दुगे स्टेट की कैबिनेट तो पुथोकुना हाई वफम सिखनगनी मसुंग मयामगी थंबीर वफम से पास तौनब होनगनी है वफम मसिगी तिंबीर वपुनमक तेहाग थमजरी मणिपुर दगी अफसफा लोकथोक लोइदबनी अमसुंग मखाताना लानमी थमजिनगदबनी हाइना RSS की तरुण कुमारना फोंदोखिबा वफम अदुबु MSF ना रिजेक्ट तौबगा लोइनाना हिरम असिगा मरी लेनाना मरिक चुंबा वारोल अमा टाइम्स ऑफ इंडिया की एडिटर इन चीफ ता चपचाबा पाउखुम अमा पीख्रे फेडरेशन असिगी पब्लिसिटी सेक्रेटरी
MA Wakil Talsrina Thakiba Cherol Asina Mahaki Wangang Asi Manipur Miam Dadi Michang Mikai Naiba Chaukat Tabani Haina Lawi RSS ki luchingba asigi wafam adu miyoiba maselgi marakta yengthinaba sinba thawong uthok jabani Manipur da hauzik oiriba phibam asi hingcha yaitamba lo asina sangdainaba ngamloi amasung Gandhi gi non violence na langam firal thet ki bawari adu dharma gi luchingba Tarun Kumar na ningsingadabani Manipuri singna hingbagi hakki damak makhatana mayok nagani amasung ek asi lokthoknaba khongjang jangsin khigani hairi Numin mangani chupna chathagadaba kuntra humdoi suba Archives Week Celebration cum Record Exhibition Kaisampata leiba Manipur State Archives ki complex ta pangthokre Manipur State Archives na sinduna pangthokhiba thoram aduda Deputy Chief Minister Gai Khangam Hanagi Deputy Chief Minister Dr. L. Chandramani Art and Culture ki Commissioner Dr. R.K. Nimai amadi Director K. Sobitana Maru oiba myoi sing oina sarukya khe Palan thoram aduda Mari Leinana Record Exhibition amasu pangthokhe thoram aduga Mari Leinana Jaitharol Kumbaba Kauba English Londa Handoklaba Lairik amasu Chief Guest na release tawkhe thoramga Mari Leinana Dr. K. Sobitana haikibada Human Civilization gi masak takpa ariba potlam sing ase ningthina thamba amadi Kari yauri bage haina naina bachumi Art and Culture Department na paikhalakliba thabak thoram kayada Archives asisu haina masak thoknanaba honari haike Commissioner Dr. R.K. Nimai na lamdam asida ariba record pabina belaitriba asi laibak thibani Ariba record sing paduna nainabiu haike Deputy Chief Minister Gai Khangamna ngasigi mirol na matam amagi haukraba historical political amadi social gi oiba fibam sing khange harabadi ariba record sing dagi khangadabani haukraba wari kayagi matangda chayetnaba thorakpa matamda ariba record sing asina achauba mateng pangani haike Okiba itihasa gi maram damsan ubungamba lojana Hosik Tinari environment of all kinds, historical environments or political environments or not a social environment or a second Lakadoriba, Tongi Miron Gidamata, Kaya Kutamangani, Equatoramani, Hada, Yam top of vision Namaga, Lojana, Himba Mahikato, successful with Badumba, Miron Amadi, New Amamu, or even here, State ki thakta hayeng none da pangthokadoriba Orange Festival bu kanagumba mioi amatana ayat apan pibiganu haina Jaliarong Students Union Manipur gi Secretary Sangru Kamai amadi All Inpui Students Union Assam Manipur gi President James Inkana ISTV News ta phongdorakli Makata na phongdorakpada loop ani asina Orange Festival bu henna mapung phahanabagi damak achauba thaudang logani kanagumba organization amatana pamdaba thaudok sing thohan bidanaba appeal tawbaga loinana pamdaba thaudok sing thoraklabadi madugi daita thaudok adubu thokhaliba organization aduna pugadabani hairi Oza sana zawbagi mari raksuba laikidabagi ningsing thauram ngasi lairik yengbam makhale kaida leiba Oza sana jawba Memorial Complex ta pangthokre Oza sana zawba Memorial Trust na sinduna pangthokiba thauram aduda saruk yakhiba singna laikidabagi maphamda haikat laikat tamduna awaba phongdokhe Thauram aduda Kangla Fort Board ki member Sairem Nilubir Manipur State Minority Commission ki Secretary Muhammad Abdul Hakim Saha Manipur University ki Center for Inclusive and Exclusive Study ki Assistant Professor Dr. Thatang Waifai Political Science ki Professor Dr. Ngalengam Amadi Oza Sana Jawba Memorial Trust ki Professor N. Ras Mohanna Maruiba Mui Singh Oina Sarukya Ke Wangang kibasing na laikhidraba Oza sana zawbagi makun sing nauhawnana ningsing bagaloinana mahak kumbal luchingba ama laikhidaba haibasi Manipur gi oina mangjabani haiba wafam sing phongdongna khe Trustee na ju tongan magi contemporary issue me amsing sida ko project kum to bagi research to khotpa to ningi Oza na yam pamoponi madu ayama masingna research to ragadi Oza na tomdana to mathawtu aho khara ai menkhatpang amne khale masi malemda chinana yam kana haigat khibi maramje magi center any center for any studies
China की लेडीजिंग सिदा रिसर्चर से चा लिसिंग में इधर तादे अतो अमेरिका ना क्वाइट पावर जिमोई की अमेरिका के ना रिसर्चर्स 10,000 दले वो इंडिया below the 1,000 अना कोई इशू रिसर्च से अमरू है अदुगा अनोवा पोट में हम कंटेम्पररी इशूज से नहीं नरगा थबो ना पाथो ना बतौदा याम चाव मियंग थमी Elite Foundation Manipur na sinduna Humudra Mari Subanu Pilal Ningsing Thoram Foundation asigi Kaisamthong Daleba Head Office ta ahan boina pangthokre hari Green Project pu pukning hakchang yauna saugat pirakpa Lomi Ichilinau amadi Lopu Khudingmakpu URF ki Assistant Secretary Publicity and Information Poinu Luangi Cherol amana thagatpa phongdorakli Cherol asina URF na lisingani tarani thoigi jun thadagi hauna loitang khunaugi Old Spinning Mill da leirakpada lup asina akoibada leiriba khunja sing khudingmakka nungsi chanana hingminana bu honaduna lakhe Lobasina Miam Ganak na Chatning Badagi, Surrendery Haibasingna, India gi Lanmi Singa Chatminaduna Amadi, Mipamipun Chatai Haiba Mingchat Adu Laudanaba Kana Hotnai, Nasi Paubada, Lob Asina Akoibada Ladyba Mui Singi Pukning Songanaba Tokibalate. Maramasina, Landam Asigi Ichi Ichal Maru Mapang Kuding Magna, Kumai Harau Matamda, Nungsi Chanana Punna Saruk Yamina Kiba Amadi Chaukat Taurang Kuding Makta Punna Chatminaba Asina Ajoba Kudam Amane Go Green Project Mai Paklabadi Chinjak Tamipal Tangloi Chaukat Balebag Ama Ohenaba Ajoba Mating Pangba Ngamgani Lobasina Santigiwari Sanabada India Lebak Tagi Tokhai Taba Haiba Wafam Adu Yaudanaba Yanaba Amagi Matung Ina Lakibani Adubunga City, Lob Asina Paikalakpa, Pukhalakpa, Hiram, Amatada, India gi Delhi government, Amadi, Manipur gi government Nasu, Mateng Panglakpalatri. Lobasigi Luchingbasingi, Masak Kanjanaba, Amasung, Maktok Janabagi Kutlai Kara, license Haiba, Asida, government Asina, Pamdriba, Asigi Nungyo Eba, Wakalon, Asina Takliba Asi, Nakoi Sizakro, Aikoi, photo number, Loikre, Haibasini. Su taunariba group ki leader khuding makta license gun paiba yabagi ayaba pikre amadi painakre adubu URF ki luchingba singdi life protection gi damak security arrangement taude amadi khutta khulai amata paiba yaudi hairi amaramda Manipur natana atopa state ki lalhulup kharadi tripartite talk taunariba luchingba singda hana leiramba criminal case pumnamak lokthokuna normal punsida hingnanaba government na thabak oina paikhatkre adubu URF ki luchingba lalhaiba maitaidi tha amada anirak NIA court Guwahati da chatpa mathau tari hiramasida state government na mit yeng changduna oirakadaba ona tainaba kayadagi ngakthok hoba chungani hairi Lam Ahingba film industry na puthokpa Tamuyagi Ibecha film da Film Forum Manipur na athingba thamlamba adu tha asigi taramathoidagi komthokre film asina forum gi chatna kanglon thugaibagi damak chahi asigi July 13 dagi athingba thamkhibani hiram siga mari leinana film forum na order ama thokpaga loinana miyam da utpa yaragani hairi Nabart amasung UBI anina punna sinduna nongmagi oiba financial literacy program ama Imphal East ki manung chanba Pungdongbam Community Hall da pangthokre Thauramasida UBI ki Chief Manager Irom Pradeep Kumar Pungdongbam Gram Panchayat ki Pradhan I Prem UBI LDM Sekai Singchit Branch Manager Yos Soibam Nabart ki Assistant Project Manager Boicha ICIC ki Manager TS Santi Kumar na chingba Mioy Singh Susarukya ke Government amadi bank na piriba kanaba kaya sizinaba haitrabadi tungda awaba tagani insurance ki kanaba loan loba amadi matam chana singbagi hainabi thamgadabani Manipur da leiriba miyoi ayambana sale sizinaba amadi tungsinbagi hainabi watli haina wangangkibasingna phongdongnaki UBI gi Chief Manager Pradeep Kumar na India da lising ani mari gi survey da khungang lising humbudra manga di bank laitabna masigi kanaba fangdana leiri haujik khungang kaya da bank ki kanaba fangnana ba Bharat Sarkar na thabak paikhatle masigi mathakta khungang da sale gi awaba lehendana ba apik pasendoi da bank ki loan piri Thabak sunom libasingna masagi oiba account hangduna center na sponsor toba scheme kaya gi fangpham thokpa paisa masagi account ta changjaduna kanagumba mioi amatana lobangam dana ba account hangdoksi banking correspondent singi mateng loduna
बैंक की कानाबा लौबियु हाइखि रेगुलर इनकम लातबा मी गी पुन्ना लापा मी गी देदी आई पैसा सी लापा काना करम तवनी अरेबा पैसा ना बैंक तो थंबा हाइबना चुबसे यु गुदु मक्ता चनरी बंगातनी मधु खरा हेना खरा कुपसिना खरा हेना काना मोंगदा खौरांग तो बिदेरगा सेविंग्स की हिजमीसे सागत पियो अनिसुबा नुपिलालदा अचौबा थौदांग लौखिबी लमलाई माइकैदगी लुचिंगबी इमा कामेंग जातिगी निंगसिंग थौरम पांगथोखरे असोइबा अरानबा कयाना थलबा रिम्सबु खरदंग ओइरबसु चुमथोकलगा मियामदा कानाबा फंगहननबा पांदमना होटनरकली अदुबु हंजिन हंजिन सोइजिलकलबदी रिम्स अथॉरिटी गे अयाबा येंगदुना लेफम थोकट्रे हाइना लोब असिगी सेक्रेटरी आईपीआर रोशनी कांत तखेलचागी चेरोल अमना हाइरी हौखिबा लिसिंग अमगा चमापन मरफुद्रा मंगादगी हौना डॉक्टर सिंगना हॉस्पिटल की मपालदा लनाई क्लिनिक अमदी युमदा प्राइवेट प्रैक्टिस तौबा यारोय हाइबगी ऑर्डर मतम मतम की ओइना थोक्तुना ngasi phauba lakhi adubu luribadi office memorandum asinate miyamna pamlibadi madubu thabakta onthokpaga loinana miyam gi punsi kanba adune thokliba order adu ngasi phaubada kananasu inbide authority nasu disciplinary action lokibagi pau amata thengnade डिपार्टमेंट फागटपा अमदी एक्शन लौब ngamdrabanina pandamna एक्शन लौब हौरगने रिम्स की डायरेक्टर ना कंखतुना थमलिबा डॉक्टर कया मसागी मरालगी मतुंगिना मयेक सेंगना मियाम खंगनबा मीडियादा लाउथोकने खोंगथांग असी जेनिम्स की मतंगदसु चप चाना लौखटकने तेरा लुक्राम लेरक्तगी रिम्स की गायनी वार्ड स्टाफ सिंगना चेक्सन दबदगी लेखिदबी देवजानी मिसिगी मतंगदा मियोय मरीना साबा इंक्वायरी कमिटी अमा सेमलगा नुमित तरेट निगी मनुंगदा सेमलगा नुमित तरेट निगी मनुंगदा रिपोर्ट फंगहनगनी हाइना हौखिबा नवंबर 19 दा मीडियादा डायरेक्टर की मीडिया एडवाइजरना लाउथोखी अदुबु ngasi नुमित तराहुंदोइनी हेलब फाउबदा होइमाई अमता खंगहलकबा तौदना रिम्स अथॉरिटी ना तुमिना लेसनखिबा असि मियामबु उसित थवैदबनी हाइना पांडमना लौदबा ngamloi अथुबा मतमदा देवजानी मिसिगी मतंगदा थिगतलिबा इंक्वायरी कमिटी की रिपोर्ट मियामदा खंगहलु मरालेबा स्टाफ चेराकपियु असिगुंबा मिसी मिना अमुक हना थोक्तनबा अकनबा चेक्सन थौरांग लौखटलु रिम्स अथॉरिटी ना हाइबा इंदबा डॉक्टर नर्स अमदी पैरामेडिकल स्टाफ सिंगी मथक्ता पांदमना अकनबा ड्राइव चथरगनी हाइरी नोपिलाल ऑब्जर्वेशन कमिटी अमसुंग कंगलामई मणिपुर न सिंधुना हुमुद्रा मरी सुबह नुपिलाल निंगसिंग नुमित ngarang असम की होजाई नुतुन बाजार दा लेबा इमा कैथेल लाइरेंबी ग्राउंड दा पांगथोखरे थौरम असिदा असम की इरिगेशन अमसुंग सोइल कंजर्वेशन मिनिस्टर आर्धेंदु कुमारना लुचिंगदुना नुपिलाल दा थवाई थाख्रबा इमा सिंगी मफमदा मैरा अमदी हाइकत लेकत तमदुना थौरम हौदोखि थौरम असिदा कंगलामई की प्रेसिडेंट युमनाम लेरिक लेमा ऑब्जर्वेशन कमिटी की प्रेसिडेंट एल टोम्बी वर्किंग प्रेसिडेंट टीएच रोमी यूसीएम मणिपुर की जनरल सेक्रेटरी जॉय कोंथौजम इप्सा की प्रेसिडेंट जॉनसन एलांगबम सीएलके मणिपुर की चीफ एडवाइजर अयेकपम लांगोल लेमा टिप्स की एडवाइजर वाइकोम आनंदा मणिपुर साहित्य परिषद असम की वाइस प्रेसिडेंट डॉक्टर काराम इबुंगो हलसु सरुक्याखि थौरम असिदा समाज की थबक तौरंबी काराम ओंबी सरस्वती की मफमदसु इकाई खुमनबु उठखि लानका नंबर 1 पीपाल पुखरीदा नुपिलाल की स्टेचू अमा सेमलगनी हाइना नुमित असिदा वारेपनखि ऑल मणिपुर एथनिकल सोशियो कल्चरल ऑर्गेनाइजेशन अमेस्को की मथंग टर्म की थौपुननबा एडवाइजर मरी याउना मियोय कुंतरुक खनख्रे प्रेसिडेंट दा एस नंदो सेक्रेटरी जनरल दा एम सुरेन खनख्रे मणिपुर यूनिवर्सिटी की एजुकेशनल मल्टीमीडिया रिसोर्स सेंटर ना दिसंबर 13 तगी कुन फावा इडुसेट ऑनलाइन लेक्चरर प्रोग्राम पांगथोकनबा सेम साख्रे नोंथिल पुंग अनिदगी अहुम फावा चथगदबा प्रोग्राम असी ISTV की डिजिटल सर्विस की चैनल नंबर चनी हुंबुतरेत बियास हायर एजुकेशन चैनल दा लाइव ओइना येंगबा फंगनी DTH की ओइना DD डायरेक्ट प्लस अमसुंग डिक्स टीवी दसु फंगनी दिसंबर 13 अमसुंग 13 डॉक्टर चोंगथाम नरेंद्रना राइट टू इन्फॉर्मेशन अमसुंग कंज्यूमर राइट्स हाइबसिदा वांगांगनी
December 19 amasung kunda Dr. Bablu Loitongbamna nupi singi right UN amasung human rights haibasida wangangani. Saruk yabinimba singna telephone number 2435564 da masagi phongdok ningba wafam natraga wahang English ta hangba yagani. Program asi Prithvi Sinbatungna live webcast su tawgani hairi. Combined force na Khaimintang Kivgen Kaptuna Hatkiba Thawongbu CC Higher Secondary School ki tribal Mahiroi Singna Pendaba Fongdokre Mahag New Chekonda Baragi Yum Amada Leiraga Mahimasing Tamliba Mahiroini Hiram Asida Mari Linaba Singna Akan Bathabak Lokat Piu Hairi Hayangdagi Rup Mahal Theatre na Sinduna Pangthokadoriba Rup Mahal Artist Drama Festival ISTV na Nungtilpung Ani Makhaidagi live coverage piduna Miyamda Yanghangani Hairi Hauzik Sanabagi Pau Lobirasi Manipur gi nupa macha amadi nupi macha gi team chahi 18 makhagi yankhai mapan suba National School Games Sepak Takraw Championship ki final changkre School Games Federation of India gi mityeng makhada Youth Affairs and Sports Department na sinduna common lampa ke indoor stadium da chathariba Sepak Takraw Championship asigi ngasi sanakhiba nupa macha gi ahanba semi final da Manipur na Uttar Pradesh pu set ahum sunoda point 15-8, 15-8, 15-8 Maithiba Piki Anisuba semi-final da Delhi na Nagaland bu set ahum anida point 8-15, 15-8, 15-8, 10-15, 15-10 the Maithiba Piki. Nupi Masagi ahanba semi-final da Nagaland na Maharashtra bu set ahum sunoda point 15-7, 15-6 amadi 15-11 da Thoike. Ani suba semi-final match da Manipur na Andhra Pradesh pu set ahum sunoda point 15-6, 15-10, 15-13 da Maithiba Piki. Hayang nungthil pung ani tabada nupi machagi final Manipur amadi Nagaland sanaragani. Nupa machagi final da Manipur ga Delhi ga sanagani. All Jiribam Sports Association na sinduna kunhumdoirak suba KC Malik Memorial Football Tournament ngasidagi Jiribam Higher Secondary School ki ground da hokre. Awa match oina sanakibada Sporting Club Bauparana Jomi Club Bauparabu goal ani amada thoikre. Tournament asida punna tim kunna sarukyakhe. Chingamathak Young Learners Club na sinduna club asigi tennis court ta chathariba ahum suba state level open CYLC tennis tournament ke men's double semi-final gi sanakibada Rivaskar amadi Brozendro Gijurana Pritam amadi Bonoge Jurabu set ani sunoda Premzit amadi Lelenji Gijurana Roman amadi Asok Gijurabu set ani sunoda Maithiba Pikre Men's Open semi-final da Premjit na Lalenzibu set taruk ani taruk suno da thoiki Brozen na Saratpu set taruk suno taruk amada Maithiba Piki Chahi tara makhagi sanakhibada Rahul na Amarjit amadi Nikhilbu Yaikhombana Walter amadi Charles bu Paras na Charles bu Walter na Siolbu amadi Gaurav na Paras bu thoiki Semi-final match ta Rahul ga Paras ka Gaurav ka Moramba ga sanaragani Chahi taranithoi makhagi ki nupa machagi sanakhibada Yaikhombana Nikhilbu amadi Rahul na Tomthinbu Maithiba Piki Mapalgi team mari yauna punna team kun mapanna saruk yaduna yankai taret suba CC meet ki final round tha asigi tang tara taruk tagi Imphal gi mapal kangjaibungda pangthoklagani Opening match oina FC Khanglai Sadar Hills ka YDO Haino Khongnembi ga nongthilpung ama makhai tabada sanaragani UP gi Benares Hindu University da mathang chahi gi January tang 19 dagi February ama phawba pangthokadaba East John Inter University Basketball Men's Tournament ta saruk yagadaba Manipur University team gi sanaroi sing khalle hairi Manipur Tennis Association na sindana kuntra humdoi suba State Open Tennis Championship tha asigi tang 19 dagi 19 phawba lamfel gi Officers Club ta pangthoklagani haina Championship asigi tournament director na thadorak pacherol amana khanghalakli
All Manipur Football Association na sinduna Imphal gi mapal kangzeibungda chathariba mangasuba Ampha Senior Women Football League for BM Singh Trophy gi ngasi sanakibada MPSC na Gripsa Nauram Thongbo goal ani sunoda maithiba pikre MPSC gi goal sing adu o bembemna Taranipan suba minita amadi NG Balana humbu suba minita chanki Gripsa gi amatangaraba goal adu Hemolatana humbu mari suba minita chanki NISPC Loktak Power Station na sponsor tauduna All Moirang Football Association na sinba taret suba Loktak Trophy gi ngasi sanakiba match ta Nerokana Manipur Police Sports Club pu goal manga sunoda yamna laina maithiba pikre hayeng nungthil pung ama makhai tabada Amofa Moirang amadi Trupu Nambolga sanagani Humbumari suba Nupilal Ningsing Kumon Thauram Maitei Lari kai Ungmai Thasan Township Mandlena su sinduna Myanmar da pangthokre Thauram asida Samurai Latpam Ongbi Sarasati amasung Advocate Nautam Yaimana athoiba mithunglen amasung Thauram mapu oikhi Lesing amaga chamapan kuntra mapan da thokiba British amasung Ningthau Churachan Lenga ki mayokta thengnakiba Anisuba Nupilal da Manipur gi event thau singna utkiba thongna lingzel adu ngasigi Myanmar gi maitai nupi singna khudung induna awa ana thidana kathokpagi wakhalna mang oinaduna kanglei saktam ngak nanaba kannana bohonarasi haina nautam yaimana phongdokhi Manipur Students Association Delhi nasu Nupilal gi athauba singi maphamda mahairoi singna ikai khomnaba utkhi What COWFUNM amadi tongan ba organization singna sinduna chatharakiba nupi gi mayokta chathaba miyot minai gi yaning daba phongdokpa International Thakai Thoram Classic Hotel de Loisan Kre Loisan bagi thoram da Manipur Pollution Control Board ki chairman MLA Dr. NG Bizoy Dhanabir Laishram Dr. Chinglen Maishnam Senior Journalist A Mobi amasung ISTV gi sub editor Jit Ningom basu sarukya khe Dr. NG Bizoy na nupa na nupi sing ot bagi chang asidagi imung manungi miyoi sing na ot nei bagi chang su hengalakli asigumba awareness asi hena pakthok chawthok na piba darkar oi haikhi Adolescent tongan ba makhan gi ngasi thengari ba tari ru mayam se sigi matakta manen pomna mayum palo matungda manen pomna adi kari hani violence to ba yum da violence to ba nupana to ba nupina nupida to ba sinasu nupana nupidagi to ba dagi Commerce and Industry Department na National Small Industry Corporation amasung All Manipur Entrepreneur Association ga khutsang naduna numit tare ni chathagadaba MSNU Expo Kam Food Fair Imphal gi hapta kangjebungda hawdokre hawdokpagi thoramda Commerce and Industry gi Project Manager N Momon amasung National Small Industry gi Chief General Manager IK Mahantasu sarukyakhe Expo asida punna stall chani henbana sarukyari ngasi nongmagi ayinga sagi pau ICAR lamphel patagi phangba paugi matungina ngasi ki khwaidagi saba degree Celsius 19.9 khwaidagi ingba degree Celsius 9 nungsitta yauba ising manil gi chang ayukta chada marfudra manga nungthildana chada nifuhumdoi nungjugi chang nilne loisilakpada maroi bapau amukahna Wangoi da nauna saba sub treasury office ngasi chief minister Okram Ibobina sangakre merger agreement kamari leinana thakiba PIL Supreme Court na admit tawkre amadi Manipur gi nupa macha amasung nupi macha gi team National School Games sepak takraw gi final jangkre ngasi yonadi pawmit yang tabidi basing bomo kana khurumjari